ngasi numida wairam phongkiba tungan manipuri siphong amasum thokiba thaudo wathok degi maruoibe I pausing khongasaraga manipur top channel gi maikedi gi miyam da thamjagi ahan bada ye school a sida npp gi mirep ki nupi amadi masa nupi tongba gari da nomai kapslamle Thouna leiradi phong na thulaktuna ngangna si amam athengda amang ata thokan basi pangdabagi thawongni ts Brinda Thasigi kungani pana pangthok kodriba mikhal gamari lainana he school assembly constituency gi manung sana tuan ba mafam sina nomai kapsin bamadi polling station sing Thugaikhre gi thabak leptana satharakli ngarang numidang pung 10 makhairom tabada kongba thangjam lekai da leiba huidrom bikram gi thongal meada mikhal gamari lainana thabak saluraga halakpa ma ki loina bi amadi masanu pitong bagari da sakangdaba singna nomai round mangarum kapsinduna aki akhang pogalamle thaudo odur aso apandi yahodre loinana thaudo oduga mari lainana imung manungi maike digi police station da wakatchi role pisin khraidi nomai kapsilambagi thawong adubu yaningdaba phongdoktuna ngasi tokpham lekai lairembi lampakta lekai miyamgi mifam ama pangthoktuna yaningdaba wakat mifam phamkhre wakat mifam adura saruk yakhibi ye school kendra gi npp mahila gi president thangjam kaina tombina phongdokibada ye school kendra si lairik laisu haiba miyoi kyana khundaba kendra mani haina singthanaribani mikhal gamari lainana sigumba hingsa gi thaulok sa tharakpasi handakki asina ahan bani mikhal aibisi miyamna yaba mihuta bot piduna kagadabani aki ekang pogalaga bot kagani haibisi aran mani kendra sigi sothariba kaya si khara da oirabasu men khatpa ngamnaba bikram da miyamna support tawbani kanagumba amataga nungaina da belaiti haireduna asu apan yorom labadi madura asobo watho oigadoribani makhatana mikhal gamari lainana crime oibi yaba thabak sing tawbigano haki Nakalamramda Kendra sida Janata Dal United ki mirep oidibi Thouna Brinda gi wangkhaining them pukri mapan hangba 14/6 polling station sakhangdaba singna ma ki polling booth Thugaikhre tana poster kaya segairamle loinana ma ki yungliba flexu mafam khangdana mangkhre thawong asi pangdabagi thawong ni haina candidate masana permission na phungdokre Pawmising unaba mada Brinda na hai ngarang numidang pung nipalom tarakpa duwaida sakhangdaba miyoi kya ma ki polling station aduda numai round kya kapla madana tana leitana sajaba polling buradu Thugaikhre mani senjau paiba kya ga lamba taunaribe kendra sida mangonda makhal kya gi threaten torakpa si noaiti mangonda sa tharakdiba violence ngasi wakalabasu tabinaba leitabadigi ngasi phawba khangduna leirakpani haireduna thasi gi taraga tereta suma ki wakaroeba yumnam leikai lairembidigi naha masu mayumdagi khudakta laktaba yadi haina kauraga car anida lakpa miyoi singna Brinda gi mikhal cn gano haina satakiba thawong noaiti amma mathengi khudong saba lawraga sathaba thawong asigi mahuta Thouna leirabadi phongna tholaktuna isagi apamadu phongdokna si haina Brinda nasu makha takhi Atop pawmana pung nifunipan ki Manipur ban lup kayana sagalakli lamdam sigi nat sanabigi swabiyadraba laitil kurumdana khunagi yaifanaba saroi khangbagi thorom pangthokadaba lamta thangja numita election commission of India na mikhal gi numit lepsilakpagi mayokta ukal galoina tuan lup kungani panamasum umanglai thawgalup marfuga manga galoina thasgi kungamari gi ingnungyadigi Kunga taruki ehinungai faw pung nifunipan gi banda tuan bat lup kyana sagolakli haina umanglai kan ba apun balup ki general secretary m zilang amana thadurokpa sirol amada haidi sirol sida laiba ki nat sanabi kanana ba madi furup ki saktam ngak tuna thamnana bona bada hanadagi hauna maruiba thaudang loriba lup kyana numit asida mikhal pangthok piganu haina Election Commission of India, Chief Electoral Officer Manipur yauna mari lenaba miyoi singna wakatchi role pising krapasu positive oiba response laktabadagi Manipur pumbada bangi khongjang asi tathabani ban asida thoaningdaba thaudo amata thoan bidanaba ban sogot piriba loop amadi miyamda chirol asina appeal torakli loinena tholakpa apapata kudingma ECI na daita pugadabani hairi henisu pausina su palakli Makasa tarakpoina to papawmana nomagi khongsata Prime Minister Modi Impala laklamle lenga sigi mahau khangle saukhatpa state ama oinaba miyamgi bot namnanaba khudombedu yamna maru oi Modi Congress Party na North East miyamgi apam amadi reason asina thengnariba khudong sadabasing mamutana khangmangamde
NDA gi lengang na di region as India gi growth engine ni haina lumna lawduna region as sakhona ba kana khona ri haina Prime Minister Modi na phongdokhre ngasi pung khar gi khongsa Prime Minister Narendra Modi ni Imphal la laktuna Imphal gi luwang sangbam da leiba luwang pokpa cricket ground da taragani thu Super Manipur Legislative Assembly election 2022 ga mari leinana miam tinma meeting da wa ngang la duna double engine lenga sina hauki bisai manga sida awon ba kya purakre lenga sigi mahau khangle lakadori ba sai singda sakhot pa state ama oina ba miam gi bot namna ba khudom be du yamna maroi BJP da bot PC Congress matam gi lenga ka double engine gi lenga siga khena ba Chief Minister Berena thabak tawri lenga sina ban blockade lehendre Congress ki matam da tawram da ba kya railway Imphal yoro lagani tourism sakhona ba tawre masina naha kya foreign tourist lak pa thabak pigini state asida National Sports University Culture National Highway Lambi Asia Highway kaya semgalle ima kaithil tare Chakhre haki Prime Minister na makha taraduna Congress lengak matamda singa tamga khaibung ta na batawki Congress na North East ki miam khangde adubo NDA lengak ti North East state asi Asia luxury ni haki BJP lenga sina na sing digital gi lambi da sakot nan ba thorang tori ngasi BJP Manipur Pradesh na sinduna pangtokiba election ga mari leina ba Prime Minister gi warol pibigi thoram duda Chief Minister N Beren Union Minister of State R.K. Ranjan BJP Manipur Pradesh gi President S. Sarda Devi Works Minister T.S. Bisorji Speaker Y. Kemsan Minister MLA Madi Party Worker kaya susarayaki Chief Minister N Beren miyam tinma meeting du wangang la duna mamang da lenga asina sahi mangagi manungda tawkiba madi Prime Minister na state asida mateng pangkiba kaya gi warol gi matang da su phongdoki haina su palakli Makasa tarak po na to papaw mana atien mamatam na lakiba Prime Minister na Manipur gi kanagadabi isu amata palamde ibobi CLP gi lusing ba hanagi Chief Minister o ibo Thugaikhre ngarang AICC gi lusing ba Rahul Gandhi na ngarang Imphal da lakwa duda tin kiba miyam amadi ngasi BJP na organize tawdun election ga mari leina na lakiba Bharat ki Prime Minister Narendra Modi gi miyam gi crowd asiga yengna ruragadi BJP party asi miyam na reject tawre ngarang Rahul Gandhi na lakwa duda tin kiba miyam adugi tangkhai yodi wapam masing asi nungtil taraga matui suba Vidhan Sabha election da Saikot AC da BJP gi mere boikiba Paukhulal Hawkif na BJP dagi toktuna Congress ta sanglakpada Congress bawon da okpagi thorom da magna phongdokibani magna makha taraduna ngasi Prime Minister Modi na atien matam da board khomba lakpasida Manipur gi maramda Manipur gi issue amata da kari su nganglamde apasphagi posagi mamal tangbigi oiro lairiba Manipur gi issue singi oiba amata nganglamde Bharat ki Prime Minister amana state amagi ban blockade asi mantikna baduna karigumba BJP na sakar pairabadi pung nifuga nipan gi manungda ban blockade laitabo ehengani haibisidi nan makai ban blockade taholi besidi makoini insilaga taholi bani hairoidabagi maram laite Congress ki matamda lairamba look is aduga BJP gi matamda lakliba ek is asina sakotpa purak kadauba ningye dubo ahongba mata laiti haina sphongdoki Tharamadura AICC ki Manipur in charge Bhakta Sarandas MPCC ki President and Lokensu Saruyaki Makasa tarak po ngasi state si goiriba COVID-19 update mayam na thamjage ngasi goiriba positivity rate si 2.8% ni aduga Bisnupur gi oina ngasi puna miyoi mari nawna COVID-19 na positive oiki Sandel da miyoi ama Susampur miyoi ahum Imphal East da miyoi taraga mathoi Imphal West da miyoi taraga manga Kaksing da miyoi ani amasum Senapati da ani Tamenglong da ama Tengnopal da ama Thaubal ani puna miyoi nifuga nithoi nauna ngasi COVID-19 na positive oiba thengnaralaga miyoi ahum na COVID-19 na positive oiba laikhidraba miyoi ahum asi Imphal East amasum West dagi amamam aduga amana Tamenglong dagi ni haina su claim tori aduga apun boina ngasi miyoi lising amaga samri ga humdraga nipana nauna COVID test toki haina su phungdorakli Makasa tarak po na to pamarueba paukhra na khwam pat BJP yoin hangba polling booth ama Thugaikhre ngara numidang lam sang kendra gi manung sana khwam pat BJP gi merep oiriba education minister S Rajen gi yoin hangba polling booth ama dami yoi khra sanglak tuna Thugaikhre loina na polling booth aduda maifu tik tun laiba imai bil sungtan khaiba ga loina na maifu ko khaiba gi thabak satakre khwam pat awang lekai da hangba BJP ki polling booth aduda maira pai bi imai bel sing na ngarang numidang maifu tik tuna lekhi
मधुरा खोहांपाता लेबा कांग्रेस की मेरे ओइरिबा आरामबम करमजित की स्कोर अमदी माकी मसिन मनाव सिंग लोइना माकना लेरिबा लेकाइदा बीजेपी की पोलिंग बूथ हांगलिबा करिगिनो हाइबा वाई सिंग सिजनदुना नुपी ओइबिसिंगना तिकलिबा माइफु कौखाइखि लोइना पोलिंग बूथ अदुदा थेलिबा बीजेपी की ओइबा मिखल की पोस्टर अमदी बैनर सिंग सेगाइबा मदी लांगथोकपगी थाबक सतखि हाइरि कमरजित की वर्कर सिंह साथखिबा थावोंग अदुबु बीजेपी की पोलिंग बूथ अदुदा माइफु तिकतुना लेखिबा इमाई बेल सिंह अदुकी मतिक वारौबो फोंदोखि मतुंगना सिगुम्बा थावदो असि अमुक हाना थोक्तनाबसु अपील तौखि मखा चथरकपोइना तोपा पाव मन इम्फाल वेस्ट पुलिस कमांडो न आईडी अमगा कोनना पीएलए की कदर अमा फारे मिखलगा मरी लेनना सथोक चसिन तौरिबा सिक्योरिटी पर्सनल सिंह अटैक तौनबगिदमा आईडी प्लान तौनबो होटनरंबनि हाइबा लरहुलुप पीएलए की कदर अमा यावना मियोयानी आईडी अमगा कोनना इम्फाल वेस्ट डिस्ट्रिक्ट पुलिस कमांडो की कांगबु मन फारे हारि ऑपरेशन अदुगी मताना पुलिस की फंगबा पाव मन हाइ मिखलगा मरी लेनना VVIP सिंह चथोक चसिन तौबगा मरी लेनना लौखलकपा सेक्शन थौरांग सिक्योरिटी पर्सनल सिंह IED प्लान तौदुन एटेक सथनब होटनरे हाइबा अकक्नबा पाव फंगबदगी इम्फाल कांगपोकपीदा ngarang सिक्योरिटी पर्सनल सिंह थीबु हुंबगी थबक सथखि चौराना नुंगथिल पुंग मरिगा मिनिट 10 रोम ताबा मतमदा लाइकिन थीबी खुलदगी RPF PLA की कदर माइबम दिनचंद्र इलिस फॉरेन इलिस मोसा मैतै से कुनगनि पान अपोकपा मंगिता उयुमपोक मनिंग लेकाय सि फगत फगम खिबनि हारि पुलिस ना अहान बिगो न वांगपोंग सथबदा मा कुमजा इंग्लिश सिंग नि पान सेल्फ स्टाइल मेजर रॉबर्टसन की मखादा लुप असिदा यौरखिबनि कुमजा इंग्लिश सिंग नि मपन ईस्टर्न नागा की मफम अमदा बेसिक मिलिटरी ट्रेनिंग तौरबा मतुंग आर्मी नंबर 3189 असि पिरखि मा हौजिक डिमोलिशन डिपार्टमेंट की सेल्फ स्टाइल मेजर किरण की मखादा सेल्फ स्टाइल सेकंड लेफ्टिनेंट की फंपुदुना थबक तौरी हारि दिनचंद्र मखाताना फोंदोरपगी मतुंगिना कांगपोकपी डिस्ट्रिक्ट की मनुंग चनबा फयापोन खुलदगी रमई देफिया अमोसै निफुगो हुमदोय सिंग ngara नुमिदांग वायरम पुंग 5 मिनिट कुल्लोम ताबदा फगतखि सेसिगी जनवरी द सेनापति दगी एनएसएन के गी सेल्फ स्टाइल फाइनेंस सेक्रेटरी रिपु पाउमय अमसुम अतोप मियोयमगा रमई देफिया की युमद लाकलगा आईडी अमा मथौ ताबा मतमना सिजननबगिदमा खुशिनरमखि हारिबा आईडी अमसुम डिटोनेटर अमगा कोनना रमई देफिया की युमदगी सु फगत फंगखि रमईना फोंदोरपगी मतुंगिना हारिबा आईडी एस इम्फाल कांगपोकपी की ट्रक्सिस्ट प्लान तौनबनी फारबा मी एनिमक मखा ताबा आइन की थबक लखनबा सुकमाय पुलिस स्टेशन दा खुशिनखरे सुहाइरी अतोपा फॉर्मना BJYM की जनरल सेक्रेटरी की मयुमदा नोंगै कापसिलमगी वखत मिफम फमखरे ngarang numidang sakhangdaba miyoi khrana wangkhai ningthem pukri mapan sabi lairak lane number 6 da leiba barata yuba morsa BJYM की general secretary oina thokpuriba RK Kisana pokpa JTN की yumda nongmai round kaya manu kapsilam hairi nongmai kapsilam gi thawong adu yamna kana yaningdaba phungdok tunanga silaikai asigi nupi singna wakat mifam ama RK Kisan gi thongal famki wakat mifam adura saruk yakhiba singna paumi singa unabada phungdokhibadi RK Kisan gi mayumda nongmai kapsilam basi ngarang aduga anirak sure हौकिबा फेब्रुवारी 10 मापन सखंगनबसिंग नोमै कापसिलमखि अदुबु थावदो अदुदि करिसुलुमना लौकिदि अदुबु ngarang नोमै कापसिलम अदुदि किसनगी युमगी फागलांगदा लोइनमक पाली मंगोन अतमदन अटैक तौबुनि हाइन लवि मियाम कुंगना ताबा युमलक्त नोमै कापसिनबगी थावदो सिना मियामबु लैता हांद्रे नुमिदांग ओइरकनि खनबदा मियाम मि पाइबा पोकनरे अदुना अमुखना मिरक्त नोमै कापसिनबगी थाबा असि तौबिगनो ngasi wakat mi fam liba si board kamari leina banati board haibadudi apama mirep khalaga thadabada kari sukaide mi fam si board ka kari mata mari leina di matungna amwana mirakta nomai kapsin bigi thawdo asi toan bigeno haina sufongdokhe makasa tarak poina to papa mana khundrak pam ngarang ahing yum ama tumna mai chakhre ngarang numidang pung tararum taba matamna khundrak pam kendra gi manung sanba tangkha maya lekai da leiba thoksom babita devi sai ni fugani thoi mapuroi bi lekhidraba dolen singa ma di ma ki manau nu pa 23 toni singa sai kunthra ga taru ki yum khangauduna horak pa maina tumna sakre mai sakhi basi electric short circuit gi oigini haine singnari maina tumna sakra ba yum sigi yumbu oriba babita si sai ohungi mamangna gari masa ma da ma ki mapuroi baga langthabal da puna satmina ba da ma ki mapuroi ba si lekhidabani aduga magna thabakta saru tekpadagi hauzik yot phumduna leng otpa mapung fana ngamdaduna awaba phibamda lairibani masidana tana ma kapuna laiminaribe marauno pa tonisu masangamdaduna lairibani hari hena pausna phungdorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ